तंजादो ममा से सितलदो हगोलकप तंजा ओइबना मचानुपी येरिमागी कादु फाउदुना लापने अदुबो हाइरप महौसागा मानदब खोंजेल खरा मागी मचा येरिमागी कादगी तारकपने सितल पाखना प्रप्रप का मनुंग चेंचिलै उरे मचानुपी येरिमाना तौरमनिबा मोंग मतौ अदो सितल पाखना लौरै हमा करिन तौरमनिबा सिदे मोइ संख्या ताबिब्रो अखै बेमसे कैनो मतौख्रे मचानुपी येरिमादा ओनसिंदुना हाइरै इमागी सना से ताब्रो मितोम तबांगुसे सिदि कमदौने इमागी येरिमा नोकुलचन मागी सिजा सितल न कौखिबादो हाइफे तारकलदुना प्रप्रप येरिमागी कारोमदा चेलकपने मासु चंगलकपगा उरे येरिमाना तौरमनिबा मोंगदो पाखतना कौरे येरिमा इपागी येरिमा करिनो इचाबु कैतौरगे से सितलदा ओनसिंदुना सिजा कमदौसिगे बेमसिबो डॉक्टर पुबनो फदौरिब्रा नत्रगा डॉक्टर अमा कौरसिरा सितल मथाइदु वाना खमजरे मोइ संख्या हौजिक डॉक्टर पुबा हाइबसे पंगल सोलबा नंग ऐना ngamlara ड्राइवर खेसु मयुमदा हनबनिना उपाय लेते सुम तौबिरो अखोइ बुंगो हेन थोइबाबो डॉक्टर अमा पुरगा लाव हाइदुना फोन अमुक्ता तौबिख्रो उपाय लेते कनादा हाइनि येरिमासु फबा कौबा लेते मखोन थोकना कपलदुना लाव खोंगलले इमासे आई खुसे नाबना लोय आई बो मुक्ता गनबियो आई अमोरी मासे इमासे बाबू असी हाइरगा येरिमा मागी मकोकतो पाइसिनदुना ओनदुना लेख्रे नोकुलचन मचागी मतौदु येंगबा ngamdraduna उपाय येंगलगे निंगदुना अहेन थोइबदा कॉल तौरकपनी असोमदसु अहेन थोइबदु मागी ताचौगा कॉलदा वरी सादुना लेरमले अहेन मयंबना हाइरे हौजिकते आइगे फर्स्ट प्लान येरिमाना हौजे करी तौरिबेगे कदाइदे चलिबेगे हाइबदु कुपना येंगसेलगा आइंगोंदा हाइगदबने अहे नंग आइगे इनाव मानदब तौगनो केगनो पुंसिसे मकोक थोंना हिंगे हाइरबदि येकनबसिंगसे मारो पुकना मंगहनगदबने खंगलब्रा येरिमा आइगे ख्वाइदगी येकनबि नुपिने मागी इमुंग अमदि माबु लैसिनबा नंगिना थौने चुम्मे ngasi phauba hen thoibaga tatana pau phaunariba magi tachauchi atai kanasu nate robert mamaga ehengi mamaga pokminaba machin manauni robert ne yairima dalaman khumnaba langpumba hen thoibabu thakhan gadoribani taurakli bachak tharekli bala longpumnama robert ki ngaktani ahen thoibade kari sukhang lubanate supnate gi mayambagi yathang iluba khakni अहेन थोइबा तपना मयामबदा खुमलाई होइताजो आई सोइदना पांथौजगे तंजादो अहेन मागी फोन द नोकुलजान की कॉल लापदा उरे मथंत खाले ए सर नोकुलजानी ने कमदौनि सिदे ताचौसु कॉल पाइरे असिंगबा मयामबनी अहेन थोइबदा फट आइरे अहेन मेगी फोलाब्रा अहेन थोइबा फट खुमलाई होइताजो आइगी मानबा मगी कॉल निदा अहेन की मयाम्बा रोबर्टो फट अदुमक खुमलै ओ पाइखलो अदुगा आई मुता थमगे कॉन्फ्रेंस बिरो अथेंगबा अहिंगसिदा तरोपनी अथुआ काई सोइदना लेरमगने पाइखलो अहेन मदु हेक हाइरकपदगी अमुक हेन मकोक साबा हौख्रे थमख्रे हाइदुना चिंथिरबसु अमुक तौसिलु हाइरकदबा मारैरे महक तौफम खंगदुना सिंग हाइरे ताजो बाबुंग नोकुलजान की कॉल ने अहेन की मयाम्बा फट्टबा रोबर्टो मदु ताबदा खाकना नोक्लै नोकुलजान हाइबदि येरिमागी मपादु नतब्रा है अहेन तपना कीना खुमलै मानि ताचो रोबर्ट सोरमा सांगनो होंतोकलगा खाले आइगी नाव हेनची मबुकनिंग यम सोलिना सिदि महक थौना पीदबा यादे अहेन द फट हाइरे अहेन नोकुलजान की कॉल दो रिसीव तरुदना करमिस्ता तो आई तागे करिनो हाइरकलिबदो अहेन थोइबा उपाय लेट्रदुना नोकुलजान की कॉल दो पाइखटलगा हाइरे हेलो सर कई ताकपीगदबनो असुक थेंगबा हेंगसिदा करी लेरबगे रुबा
Nokuljan pakhatna ahen thoibada hairei. Ahen, nang ipagi mateng amta pangdaba yadre. Nangi medam yeri medo. Magi accident da makokta sathina sokibadugi amuk akan bachaina gi anaba hauduna lere. Hauji su hauduna namasiga igena laknare. Nang yaragadi thunamak doctor ama puraduna aigi sida amukta lakpidaba yadre. Ahen Nokuljangi wadu tabada phat pakhaladuna hairei. Oi sir, ai laknaba tawrage. Imada su phajana amukta hairamkige. Wadu tabada Nokuljan magi wakhaldu khara safaraduna call du thamkre. Somda call pairiba Robert magi fatraba makoktuna tariba pau aduda phatta lokshin kaya tawba horakle. Tabra ahen chet khumi. Tajo tai. Robert makondu piktharap tawba yam usittaba wangang dhairi. Lai haibase leitiga haibi abuntigo. Yengo. Makong thongna masagi mongphom tijarakliba Kari haiba. Yeri ma ngawbidu aina gari na thonggaiduna thugai kiba makuktu anaba hauraba. Khayada laiba phakraba ise. Hai, aikhoida laina piriba sansa se manghan bede. Haujingmak aigi mi oiriba Dr. Kaifabu nangina naktala ange. Aduga naduna lairibi yeri mabu layang haluro. Ataya kopade ai Kaifada sinakrage. Hai, aduga nangna aigi plan je hek thugairaba nang sire haibisu khamo. Aigi mi kayana nangbu sinaribane Wadu hairaga Robert to phone thamkre. Ahen du tapna mathanta khalai. Hoida, aigi kana chutokpa nataba midam yarimagi family ne. Aina karige asu warunige. Aina moige imong tumna halaga iyambagi laman kumbasa. Soidana mai paangane. Asi hairaga ahen thoibadu magi mapi maron chechinduna Dr. Kaifabu mayambana magi manakta tharakpa ngaiduna laikre. Ngayhak leiraga Kaifadu ahen ga pau phaunaduna Yerima hoitamna lakle. Asomdana Yerima du magi makoki anabadusu asum henjilaktuna onna thoina khangli. Mama Sisa Sitaldu machagi mataudu yengbada ngamdraduna hikna kapjari. Moisam kya ibungo ahendubu karai yoroklabage ai cha Yerima gi matause yengba ngamdrene. Nokuljan sat khumlei. Siza ahendu soidana laklane. Doctor Kauthokok sin tawduna lawba chatpa oirambase. Aisu tofam ama khangdre. Sije nungbu kapsalaknanu kaidorage. Makhoina wari sanaringai tanjadu Yerimagi koldu sintoibana machedu kol paraktabaduda chingnaraduna koldu hanjin torokpane. Madubu mapai bungo Nokuljana uraduna macha sintoibagi koldu receive phattawi. Ipagi sintoiba sintoiba sat harei. Kaidoba yawge baba. Ichemchigi phone ngasaidagina aina tawribase. Kolbu sumpai pairakte. Nan kaidi phatlauna hekta pairakpani chemchido. Nokuljan nungaitaba khonjelda harei. Ipagi sintoiba nangi na chemchido magi makoki hek ahoba naiba nabado. Hauduna namasiga igana sennarini ibunga. Wadu tabada sintoibadu phat harei. Karino haisiba baba. Doctor gamta kaudroba. Natraga hospital da puba kaidoge baba. As leifam sabang khangdreda. Sintoibana machemchi Yerimagi mathoi wajabadu ubada mapa ibungona themjilai. Oise ipana phanaba silage. Se ipa amukona nangbu pau phorake. Tham na chemchi je amukta bothana batawankige. Asi hairaga Nokuljan call du kai. Asomda sintoibana call toraklibadu langlen chu call paibani. Sintoibana machemsi gi wajabadu ubada langlena tapna themjilai. Yamungja se karisu khanbirugano karisu tawrui. Sintoiba tapna khumlai. Langlen aise kaya da mating chadraba machanu pano. Aigi iche singna asuk awaba chaitheng chaina phanglaga aina karisu tawba ngamtre. Aise pokpoge kanadraba machani langlen. Langlen magi yambung chabu nuksina themlai. Yamukja karisu wabigeno isolai ribasidi saudaba magi lilabu kanana khangbangam gane. Pare thengle aise thamlage. Yamukja ai tumningle. Sintoibana khomlakpaga nangdringai langlendu kol phat kakri.
Sinthoibusu makoktu ngauraduna karisu hairudre. Langlendo asomda makoibu takpiribao makoibu senariba Dr. Thoibigi manakta changlaktuna machemsi yairima manakta chatminase haiduna thamoi sokna haijarare. Chummi makoina lairiba mafam adudagi karisu lappa lamdi natre. Dr. Thoibiga loinana langlenchu yairimagi manak yaunaba nungshitki mang thana thaurakle. Asomdasu ahen thoibudu Dr. Kaifaga loinana Robert ki yathang puraduna yairimagi manak tamna yaurakle. Makoina yaurakpadudade yairima hoigi getu mi malakhibagum ihang hangdoktuna lairami. Ahen du chingnarap tawna imunglomda prap changlakle. Dr. Kaifasu ahen gi tung oirap na innarai. Ahen thoiba yairimagi kada mi wari sanaribadu taraduna direct adum ka adumda changlai. Adubu angakpani langlendu Dr. Thoibiga loinana hanna yauduna lairamle. Yairimasu hidak ama Dr. Thoibina kapadagi mahaki anaba adu khara safaraduna mayamga wari tawramle. Mayamdo ahen thoibana changlakpadu uraduna harau kaurai. Mapai bungo Nokulchana ahen da sat hairai. Ihe icha ahen su yaurakledana. Ahen du langle lairambadudha angakpa amadi poi. Adubu masu langlenda yengladuna hairap noklai. Sir, aina khara thengkra male. Machal langlen hoina yaurakpana halamle. Nokulchan nokladuna khumlai. Akhoi langlen bu nangna hana khambro hen. Ahen tapna khumlai. Khangne baba. Nahan nongma Madam Yairimana tawduna khangnakre. Nokulchan tapna haire. Machemchi Yairimana langlenbu yamna luna tawjabane. Machemchi masa ngamde habigi pau tabada man hana yaurakle. Ibema Dr. Sipuraga. Ahing sidane nakhoi mayamna pangwa hek wabire tawrise. Ahen thoiba mabukningdu pakhatpana di loire. Mayamba Robert na silakpa plan amadi kairi. Madu mahakna karamna singdokani khanbada awabana magi thamoidu thalei. Dr. Kaifasu pumnamaktu khangli urbani. Mahakti mangjawnana warising adu haifet tabaga Roberta pau yokhrabani text thakrabani. Mama Siza Sital na mayamda hairei. Mayam na ichagidamak ahing sida koichin chimbiduna ahigi chayairimagidama khoni bibise imasi pele no ngehak phamlamo. Ay mayamgi coffee amamamtang semluge. Langle na phat khomlei. Imase sembiurno. Ay khoi Madam Thoibiga loinana thuna hankragi. Ichemsisu thoidona nungaitabsu laitrabanina. Sital tapna Dr. Thoibida onchinduna hairei. Ibema Doctor yam nungaijare. Ado yamdi yamtre. Ichachingna tawbibana hele. Se ising manga khaktane paisan biose. Dr. Thoibidu phat khomlei. Yarni adumna tawbigano imase. Aide khoi langlengi machene haibasida yamna so haraujare. Karigi paisano adu isaru nachana ijaramba hidak singse phajana pijabiraga yarimagi anabase phajana phanaba mayam puna hotnabinarase. Langlenchu mama sitalda haijare. Imase thoidukna khanjanbirana khoi mem lerisidi ichemsisi haujiki oina di pothakre hayeng gyan phajana laklaga aige Madam ga muklaklage. Sital nokladuna hairei. Phare ichasingna paisa se laudrabanina nang pabung ibani Dr. Ibemana lairiba nursing study tuda kai no lairaga koithokjaraklage. Nokulchanchu magi sijabigi mating pangsinduna hairei. Nungaire ichalana lebege nachemsidi phajana pothakre. Phare hayengse soidana nang imasi gaiga noigi institute aduda laklage ko. Dr. Thoibidu langlenda onchinduna hairei. Adudi langlen aikhoi mukjana batarase. Ibani su thomandana kanantada su paw hairamje. Adudi aikhoi mukthona batawjarage mase. Pabo. Ahen hoi Dr. Kaifada onchiladuna Dr. Thoibi makhatarei. Adudi ibungosu Dr. su aikhoi khara hanjaramlage. Ahen thoiba phat khomlei. Doctor, aikhoi ga pulap chapmina kibadi yadabra. Langlen chu iche su nopi ngaktane. Khoi ga puna thokminarase. Madam Yairimba su pharabanina. Dr. Thoibi tapna hairei. Hoi, adu oiresu khoigidi karisu kaiba laiti. Ahen thoibadu Nokulchan amadi Sitalda onchinduna hairei. Sir, Madam, adudi khoisu thokina batawjarage. Madam Yairimagi phibam su lutrabanina.
Sitaldu ahen da thagaladuna haire. Ibunga ahen, ichasu nangi medamgi iwawa bire tawrise. Aheng sida ibunga doktor siga uhana sulak bire. Ibunga su matam su mangjare. Dakina kidang tawjege yami yamde warau bino. Ahen toiba phat khumlai. Madam, yarniye. Doktor gidi taw birano. Najana adam tawrage. Doktor kaifada onchinduna. Doktor, adidi khoisu langlen hoy. Doktor hoisu thinbiram laga hankrase. Doktor kaifado hoi mai hairakte. Magi phatraba mamitu ngasaidagi langlende yengba leptre. Tasengna ngasigi Robert ki plan che langlena faijilakpadagi thabak pumba success oidabani haibadu mabukningda khalai. Adubu mahakki maithongdu haraubu saraduna doglei. Asum tawna Dr. Thoibi amadi langlenbu ahen thoiba amadi Dr. Kaifana Poirei Nursing Institute fawba thinbirakle. Kardi tongan thaunabani. Adubu aduk nupi singdugi mabukning lumjanaba tung oirap thauraduna thinbirakpani. Asumna langlen amadi Dr. Thoibi du lehauri. Ngasaidagi wangangnamdaba Kaifadu nganglei. Nangina yambagi thabak pumba fail oirene. Langlen haibi nupi machaduna hek yetana. Nangamnaba saudanaba na yambad haijo. Aigi wahaiba mashine. Ahen thoiba tapna Kaifada pau khumpire. Soire oidre. Kai upai le. Khoi lakti lakledana. Doctor suri badane. Langlen do Madam Yairi mahoigi yam close oina bangangne. Man hana khoidagi yauraklam kari upai le. Kaifa yam hainadana noklaga hairei. Hoine. Langlen do masak su fajaine. Ahen. Magi sawung shada phibam dana yambade tin tara khangleda. Ahawba oinamba achapod amadi oidori he. Asi hairaga Kaifadu khakna noklei. Ahen toiba atei wafamna topna thamkraga langlen bu usit thawoidana chopna nganglakpa Kaifagi wahaiduda maching haitharaktuna kargi break tu khang fafai. Aduga Dr. Kaifada onchilaklaga Kaifagi fruit collar du napna pairaga sauna hare. Doctor, ayam phataba min haibase nang sukhango. Atay miyosing asida noina ning tawna laman khumgera hatna gera. Apamba tawbada ahena urabasu mitang sinaba ngamgane. Adubu langlengi tubum nama sokpa yaba wangang labadi ay kanabasu ngakpiba ngamloy. Yare, karside kumtharo dayum yore. Kaifado ahen ki matagduda kibana sulore. Ahen chi mayamba ningba Arjuni. Adugi sumatagda yamna mabukluba miyoy. Loinaringai tinaringai mangonda padoklabade mahakpo mina sijaniningba mawongda sijinabada kariso haiba minate. Adubu magi aningbagi mayugda mina yelaklabade mahakki thawaigasu hekta sindokna kadaba midani. Kaifado ahenbu kiraga kardagi kumkre. Mayum yaudobusu phana sangnadi watlibani Kaifado. Adubu ahenbu kibadagi kumhauri. Ahen Kaifabu hanna fawba yenglamdana magi kardu kanna thauraduna chatkre. Ahen thoiba magi khwaidagi asoiba thabak ama tawre. Langlengidamak phongna Kaifada singnakre. Pumnamakki pause Kaifana mayamba Roberta amata chithadana tamlakane haibase ahen masamaksu khangi. Tasengbasu Kaifa Roberta tamsu tamkrabani. Pausing adu tabada Robert chawbana mai haukre. Kari haiba Kaifa? Aigi plan pumbado karisu leitrabe nurse oinawa mana yetuna thugairaba. Adugi mathangda nurse pikanawdagi michangda aigi naw ahen thoiba maknasu michang changduna aibu sinaraba. Fai Kaifa ai mi thadoktuna aigi nawga nurse nupi machaduga kari mari leine haibasa thidok halage. Karigumba aina chingnaribase chumlabade nupi machado aikhoigi michangda leptuna lereklabade ai pumna mangakpiba ngamgane. Adu nattana aigi mayukta lebraklabade aigi naw masamakna nupi machadubu makutmakna halangane. Asi wadu hairaga Roberto khakna noklei. Amadi magi aronba miyoising thadoktuna langlen amadi ahen thoibagi mari adu asengba khangdoknaba yathang tawthakre. Asumna ahing adu haukre. Koronganba mahaksu mahakki sana machuge sagul tongladuna taibangi thawai panba pumnamakta masek mangal yenba haurakle. Nongdremba mangolda phamladuna khabar ama paraduna leire.
Tampa tapna cha puraduna mapuroibada piraduna hairei. Tamo, sida za leijari. Nongdrimba tapna khumlai. Tamo. Ibungobu hawitkrabra. Masadu karisu tawdabra. Tampa tapna khumlai. Karisu tawdre. Hawgal hawre. Machin maya sintoalaga chanaba sangom bijaramle. Nongdrimba chadu lawkhatlaga khara chingladuna hairei. Tampa, ai wa ma hawdoke. Tampa du mapuroibagi nakangi sofaduda phamladuna hairei. Haibiyu tamo, kari matang oirabano. Nongdrimba tapna sura ma hontokladuna hairei. Atai karisu nate. Aikoi chala leibase ibe mayari magi wakhalse. Pa kautho haiba yagadaba mande. Kari karamna magi wakhalse. Kharada oirabasu hongadage haibadu amukta khanasini mama. Tampa so haifet khalladuna hairei. Tamo, ichala leibana nong marakta ngaiduna leiribado. Ibe mayari masoidana oiramgane. Nate, aigi ichasina asuk yam panglibasina karigino khangdri. Nupina pamdraduna mamai leithokraba simaktada mahangna suyam khanjaduna leiribasina karigino. Khangdreda, aikhoi ba hausi kari tawsi haibano tamo. Nongdrimba tapna khumlai. Aduni aina nangoda wafam ama hautoke haiduna khalibase. Itaw nukuljan aikan haudona kibu wadude icham chamba wani. Masida karisu henjina mangul kana kibu wafam sulaite. Aina haike khalibase masini. Aigi chala leibagidamag iche gambini ki machanupi ibe maliklabu ima woina haiduna thuna luhong thopa mapaina pamle. Tampa su khamlai. Hoine tamo. Ibe maliklasu yairi madagi karisu tabi nupi nete. Masakta matauda ngangthok saktorokpada nungsi lekhon chele. Mi koi bahai. Aisu aigi chala leibagi matik chabi mause. Ibe malikla oigani haina khale. Yengo, mahangna khoi ibungogi kiyam wajarino. Thoidokna phatabi nupi masasu nate. Aikhoina oina hekta wafam ase hawdolase icheda. Nongdrimba sat haire. Adude afaba numitha ama yenglaga mangun karunaba tawragi mama. Tampa tapna haire. Adubu tamo, ibungona ikhoina sindoriba wafam asida yabu yarakadra. Yagani haibagi thajabadi leite. Nongdrimba saurap haire. Mama, mana yade haiduna hekta yabro. Magi yari mahaibi nupi machadogidamag najana numi kayano hospital da yafaktaduna leikibado. Oiroidaba wadane ai kok thadaninde. Aina sindoriba sida nachado yafam thoi. Ichagidamuk phanaba sinbane. Sida mahakna yadaba yaroi. Masi aigi last decision ne. Hayengmak iche gambini gi machanupi liklabu soidana aina imawoin hairugane. Mapabung amadi mamana sanariba warido lalaibadu thongjin marumdagi pumnamak tarabada mahak kari tawgani haiba masana khangjadre. Mathanda yairima bu warongna solai. Yairima, pumnamak senangna thamoi kanbioi khibadagi thawlatliba ngaktani ko. Aidi ima pabungi yathangso hektu pagamlarai. Masidai oirakpa aigi machit kaitharaba punsisibu uraga nangna uku yai. Punsise asumna ningba kaina aigi aroibadu ngairage. Nang namit pena yenguko.